मणिपुर कनखिबा नुमित मणिपुर थुगाइदुना पूर्वांचल प्रदेश सेम्बगी वारी पूर्वांचल प्रदेश सेम्बगी मायोक्ता जननेता इराबोना मणिपुर कनखिबा नुमित कुमजा लिसिंग समापन निफु तरुक अमसुंग लिसिंग समापन निफु तरेट भारत निंखा तमगदबा पुंगफम नक्सलकपगा लोइनना मतमदुगी भारत की प्रदेश हौजिकना स्टेट हाइना खंगनाबा पुमनमक अमसुंग निंथौपानबा लेबाकसिंग प्रिंसली स्टेट अमदी इंडिया हाइना सुखंगनाबा सात्रुक हेंतकना लैरिबा अपुनबा भारत इंडिया पाकिस्तान खाइद्रिंगैगी भारत उपमहादेशता लमलमगी प्रदेश की पुथोक पुसिंगी वफम सिमना ngमखै लेपगी वफम अनौबा एलाका रीजन सेम्बगी वफम पुमनमकसे कन्ना माइकै कयादगी खना नैनाबा हौनरखी मागी खुदोंचाबा येंगदुना मतमदुगी राजनीति दल सिंगनसु वफम कया खना नैनाबा हौरकपा अनिंगबा अपामबा वफम कया थांगनरकपा मतमनी लाकदौरिबा सेमदोक सेमजिनगा इरोइनाना कांगलुप जाति गिसु मखोइगी मवा अमसुंग इथिल चटपा लमदम थमहौननाबा अमसुंग हेन पाकसन्ना सेमहौनबा कन्ना खनबा हौनरकपा मतमनी भारत के अवांग नोंगपोक लमदम सिंगसे महौसाना खरा अदुम सोथना लाखी चौखटपगी थोंग मानदना अदुम लाखीबनी मतम अदुगी वादी लायरदुना हौजिक फावबदसु सोथना लैरी मानद्री असुमना सोथदुना लैरिबा लमदम रीजन असिदा असमदगी लम खरा खाइदोक्लगा मदुदा मणिपुर अमदी थंगनबदा लैरिबा सिंगी लमसिंग खरा हापसिलगा अवांग नोंगपोक सिमंता प्रदेश हाइना मिंगथोंदुना अनौबा प्रदेश अमा सेमबगी वफम असे प्रोफेसर कुपलेन प्लान हाइना मिंगथोंदुना मतम अदुदा कन्ना नैनखी प्लान असिगी मतुंग इना अनौबा प्रदेश अमा सेमबदा नतना मतौ असुमना सेमलबा प्रदेश अदो भारतना निंखा तमलबा मतुंग फावबदा टॉप क्राउन कॉलोनी ओइना साहिब की मखादा अदुम लैथखिगदबा प्रदेश असिदा ब्रह्मदेश की हौजिकना म्यांमार की लम खरसु हापसिनबगी वाफम लैबना मरम ओइदुना करिगुंबा प्रदेश असे निंखा तमलकदौरिबा भारतबु तिनगदौरिब्रा नत्रगा ब्रह्मदेश तबु तिनगदौरिब्रा हाइबगी लांगतकनबा भारत की अवांग नोंगपोक लमदमदा पाकसना फावनखी चिंगी लमसिंगदा थोइदोंना अवांग नोंगपोक भारत की नागा हिल्स हौजिकना नागालैंड नॉर्थ ईस्टर्न फ्रंटियर प्रोविंस हौजिकना अरुणाचल प्रदेश अमसुंग अतोपा चिंगी लमसिंगदा ब्रिटिश शासन मतम अदुदा चथरिबा क्लोज स्टेट पॉलिसी की लैबाक खुनगाक नियम अदो नौना सेमगदौरिबा अनौबा प्रदेश अदुदसु अदुम तुंगकोइना चिंगा तमगा चिंमीगा तमीगा इसम समनहंदबीदा चनगदबा आइन सिंगदो फावबा चिंगी आइन तमगी आइन हाइना सथगदबगी मिपाइनबा लैखी असुमना नुंसा थिनरिबा मिपाइनरिबा असिगी युमफम लैतबसु नत्ते अनीसुबा लंजाव लिसिंग समापन कुंथ्रा मापलदगी लिसिंग समापन निफु मंगा मतुंगदा लैबाक कया जाति कया की निंगतम आंदोलन तोंगान मफम मतमगा चानबा येंगदना चथनरक्लबा मतमनी मणिपुरदसु पुमनमक असिगी इरांग फावनरबा तांजानी करिगुंबा कुपलेन प्लान की मतुंगिना सेमगनी हाइबा प्रदेश असे सेमलंबा थोकलबदी मणिपुर की सक्तम ngमखै अमदी टॉप परंपरादगी हौना लैजरक्लबा मगुन सोइदना मांगलमगनी अमसुंग मसिगी अकीबसु मतम अदुदा दुम फावनखी कुपलेन प्लान यादबगी खोंजंग चंगसिनरखी मतंग असिद जननेता मसामंगना फोंदोखिबा निखिल मणिपुर महासभा अमसुंग मणिपुर प्रजा मंडल अनि पुन्ना तांग मंगा था मरी लिसन समापन निफु तरुक वांखै अयांगपलीदा फमखिबा सभाना लौखिबा वारेपसिंगी मनुंगदा वारेप तरुक सुबगी गा अमसुंग गहादा चुमना निंगसिंगबदा नतना मचा ताना खना नैनाबा खुदोंचाननबगिदमक मखादा पिजरी तरुक सुबा वारेपता गादा प्रोफेसर कुपलेन प्लान मतुंग इना भारत के अवांग नोंगपोक सिमंता प्रदेश नॉर्थ ईस्टर्न फ्रंटियर प्रोविंस सेमगनी हाइरिबा अदुगी मनुंगदा मणिपुर सु यावगनी हाइरि मदो भारत तसु अमसुंग ब्रह्मदेश तसु तिल्लोय हाइरिबा से भारत के अमांगबनी असमदगी मागी सरुक खाइदोकबनी मिखा पोंदुना लैरिबा चौखत्रिबा अमसुंग मागी फंगफम थोकपा फंगद्रिबा चिंगी लमदम अमसुंग मणिपुरबु मतम कुइना नमथदुना थमगे हाइबगी थौरांगनी हाइरिबा थौरांग से सभा असिना प्रतिबाद तौरी अहादा सभा असिना लेपदी स्वाधीन भारत की मनुंगदा मणिपुरसु मसाना ngakchaba masagi शिक्षा संस्कृति अर्थनैतिक राजनीति न सिंगबा चौखटनबा होनाजबा ngamba अमसुंग सिंगी इसिल इनाव मुसलमान इसिल इनाव पुमनमक्की सब मानबा अधिकार लैबा
स्वाधीन मणिपुर राज्य ओइना लैब मणिपुर की मनाक कसारना सिंगबदा लैब मणिपुरी सिंगना पामनबदी मखोइना लैब लम अदु फाउबा हाइरिबा स्वाधीन मणिपुर राज्य की मनुंगसना लैब अदुगुंबा स्वाधीन मणिपुर राज्य अदुना भारत की करंब प्रदेश ता लैगदगे नत्रगा तोपना लैगद्रा हाइबन सिंगबा लैबांगना पामबा घन भोट की मतुंग इना ओइबा रिजोल्यूशन असिगी कॉपी अमा वाइसराय असम लाट अमसुंग असम की प्रधानमंत्री दा थाखिबा लेपनरे मथकी वारेप से जननेता इराबोना मतमदुगी निखिल मणिपुर महासभा की लुसिंग सिंगलोइना लौमी नखिबनी मणिपुर सुयाउना अनौब प्रदेश अमा सेमलकपदा तुंगदा लाकदौरिबा अकाय अतोय कयादो ngalingaidagi hauna uminakhi laktanaba sangminaduna thingminakhi haibu wafam ase mathaki warep ani asina yenaningai leitana utli resolution taruk subagi gahada swadhin manipur raija haibu wahi ahumgi potpa ase khara khara kanana ahumnak yaubuna maram oiduna mathakta mapung phana paliba swadhin bharat ke manungda manipur su haibu wahi ase doklam laga artha taunaba su kongai ama yaunari resolution asina mayak sengna ullibadi pumnamak punna laiminari ngaigi mahasabha gi lisama samapan kuntrani pan ingi singa mifamda lawkhiba warep tarahumdoi gi ihan hanba warep manipur da purna daitasul sasal lingadabani haibado amuka hena kansinna haibatani Copeland plan asi mayamna yadabagi mathakta masagi su ahora kaya leiba maramdagi matomta adum thupsinkhre adumnadi oiraga plan asina hulamba maru adumakti leihawi mangkhide sahi ama ani gi matungde ikoi koidana anauba sayol lauduna mathi ponglakhi Manipur Tripura Lusai Singsang haujingna Mizoram Assam gi Kasar jila amasung Karbi Anglong punsillaga Purbanchal kauba anauba pradesh ama semba masigi konungna silcharda oina bahaina anauba prastap ama Indian National Congress ki working committee na pukhalakhi amasung matam amagi nongchuk Bengal gi Prime Minister Chief Minister oiramba amasung hainaramba matam asidana committee asigi member oiriba Dr. Prafulla Chandra Ghospu Purbanchal Pradesh semba yagadra yenglunaba Manipur da tharakhi matam adugi Bharat ki Congress working committee gi di Bharat natraga Pradesh singda tinsillaga ningthau panba leibak singda anauba maongi Provincial Congress Committee semba gi khongjang changsin khribani Kasar Manipur Tripura ahumgi apunba Congress Committee ama semnana bahaina warep laukrabani September 10 lisima samapan nipunipan amasung laukriba warep asimak tungda Administrative Unit Purbanchal haiba tare ama semnana bagi miyeng yauna laukrabani Anauba amadi anirak suba awang nongpok Pradesh Purbanchal sembagi matang asida kasargi praja singna yade Lusai singgi Mizo Yone su yade Tripura gi su yade Manipur gi di yaningdaba prajana masing yamjarabasu rajniti dal singi oina khara adum chaye nakhi matang asida ahanba maktada matamadugi Pradesh Congress Committee gi General Secretary na August 2019 da pausi gi thongda pikhiba warol parengi aroiba sarugado ningsingba sumgani matamadugi Assam Sarkar gi thodau kayabu pendaba phongdokladuna makhagi asumna loisili anauba Pradesh ama semnanabagi prastap asigi mayokta makhal pumnamak ki hangoiningai oiba amasung yumlonaba state singi khudongthiba pumnamak kohangadaba hidak pambai oigani amasung Pradesh ase semlabatada Assam ase Sanskriti amasung ngangna sangnariba loli gi matangda sana sinaba Pradesh ama oirakani matamaduda Manipur State Congress ani thoktuna leirami amana Potsangbam Tomal Congress aduga atopa ama aduna Elangbam Tompok Congress haina khangnarami Tompok Congress ki di August 19 nipunipan da Indian National Congress ki Working Committee gi mihut Dr. P.C. Ghosh jauna Imphal gi mapal kangjai da phamkiba miyam gi sabha amada Manipur gi yelhaumi gi sanabi sanskriti amasung lon tek ta kaidana thamnanabagi Purbanchal Pradesh semba yare haibagi ingit pikhi Tompok Congress ki di haina August 2019 da Purbanchal Pradesh semba yade haiduna warep laukrabani adum oinamak matung taba miyam khonba khongjang changsinna khide karigumba makhalgi praja miyamgi ihau amata sagat khide
matam adugi Manipur State Socialist Party bu Purbanchal Pradesh semba yakhide tawbatabu makoina Manipur bu Assam da tingadabani haikhi adum oinamak matung taba miyamgi oiba thabak amata masigi matang na paikhatkide Tomal Congress amasung Tompok Congress ki Phirep amasung Socialist singi Phirep mathakta utkre mathang asidi Jananeta Irabodna lamjingba Manipur Krisak Sabha amasung Manipur Praja Sangkhagi Phirep amasung khongjang nainaba matang chap chare Kuplen plan pratibat taumina kheba lusingba kharadi Purbanchal Pradesh semba pambagi mot phongdok na basu yaukhrabani tungda oirakadababu yamna mangjawnana uba madugi damakta matam pumnamakta sem saduna laiba lusingba ama oiduna lakpanina Purbanchal Pradesh ki wafam ase khanghaudana atiyadagi nongmai singjang tarakpagumna atai dolgi lusingba amadi matam adugi laik laisu hairabani haiba Phamnaiba kharada thokpagum Jananeta Irabodtadi thokhide thokpham su thokte mahakti lakadoriba do mangjawnana ukhi Purbanchal Pradesh sembagi mayokta Pratibat Sabha ama Manipur Dramatic Union Hall MDU Hall da phamnanaba Manipur Kristak Sabha amasung Manipur Praja Sangkhagi taraptagi Jananeta Irabodna matam adugi Manipur Sarkar gi ain gi matung inna amata ngairaba SP Superintendent of Police ki ayaba lauraga September 1995 da silami Jananeta masamakka maru oiba karmi thokchom badda longjam bijoy laisram kanhai khetri iboyaima amasung atai volunteer kaya ga loinana meeting gi pungpham ngaiduna nungthil aduda MDO da silang bagi thabak chathaduna lairami meeting aduda saruk yaruna bagi damakta nongada napet lamlai maikairomdagi bazai bengal yauna miyamgi khongchal ama Imphal gi MDU hol tamna laklami Imphal lomdagi lakpa police khutpu amana miyamgi khongchat ado chatpa yaroi haina lambi da athingba pirubadagi police ka miyamga ani gi marakta mungna rakhi amasung makok thongduna lakhiba police officer ado nongmai guli na panduna mafam adumakta da sikhi Imphal da thodok asigi paw hek phangbaga Jananeta gi Jai School Janastan gi yumda police na raid tawkhi satharakliba sarkar gi thorang ado ubada Jananeta na sinapam thokpa warol pumnamak meeting mafam da laiba karmi singda sinaram laga meeting tawpham dagi mayumda hanba tawrudana Nambol Awangjiri tamna ekagari na satkhi amasung numit asimakta dagi underground laiduna Praja laira anang singi seva makata na tawkhi Pungdong bam lamlai maikairom da anauba police force amasung Assam Rifles ki sipai thajinduna ayawba yawdaba thidana praja singbu Phusaiduna sathina otkhi amasung phaning bami phaduna Imphal thana da phukhi otkhi naikhi mathangda jail da thamjinduna kumjalisim samapan yangkhai mathoi fawbu bichar chathakhi adubu kanagumba amata su miya takhide dandi phangkhide Pratibat Sabha di police na thugai khre adubu phamgani haina tawramba sabha adugi pandamdi tekta kaidana kalhoduna Manipur gi top saktam amadi ngamkhai di kalhore matam aduda thokhiba thodok matung tarakpada kunsuba satabdi loisilaklaba aswai fawbada mathi hek phonglakliba Manipur gi apunbagi saktam ngamkhai kainingai oiba matang khuding da Jananeta gi Phirep adubu ningsing hanbada natana nahuna na makha chathana na bagi ithil piri ningsing bayaba amana September 1995 da Manipur da palamba Maharaj Bodha Chandra gi sarkar nadi Manipur State Council Purbanchal Pradesh sembagi mayokta yade hairubadi lairaduna Manipur gi saktam amadi ngamkhai kankhiba Jananeta Irabod ki dol sing Manipur Kristak Sabha amasung Manipur Praja Sangkha animakpu numit adumakta da Indian Criminal Law Amendment Act pusilaktuna kudakta sem khiba Manipur State Criminal Law Amendment Act ki section 13 subagi makhada BI ni unlawful oire haina lauthokhi asumna lauthokhiba asigi makhada sathakhiba sarkar amasung police ki miot minai mifu sajat adugi makhada praja lising na khangamdraba awana kaya nangkhiba thodok asibu Manipur gi rajnaitik itihas ko pungdong bam gatara haina sahi kaya dagi khangna duna lakpada natana ningsing thoram kaya pangthoktuna Jananeta Irabod ki Phirepu mayak seng na ningsing duna lakli Jananeta Irabod ki Phirep ase set na pukhat patana Manipur gi saktam apunba amadi ngamkhai ngakpa ngamgani haiba se thorakpa thodok kaya sina leibak asida tattana ulakli aiba
Irabot Celebration Committee, Manipur.